ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯁꯛꯅꯥꯏꯔꯕ ꯑꯣꯖꯥ ꯆꯥꯎꯔꯥꯛꯄꯝ ꯍꯦꯃꯟꯇ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯣꯜꯍꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯑꯣꯖꯥ ꯑꯁꯤꯒꯤꯗꯃꯛ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ (LSTB)ꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯃꯗꯤ ꯃꯄꯥꯔꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯈꯨꯔꯨꯝꯖꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯈ꯭ꯔꯦ꯫ ꯑꯣꯖꯥ ꯇꯣꯜꯍꯟꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯂꯩꯕ ꯌꯥꯗꯦ, ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ LSTBꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯑꯣꯏꯔꯕ ꯍꯩꯃꯜ ꯂꯩꯃꯟ ꯑꯃꯗꯤ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ LSTBꯒꯤ ꯑꯃꯥꯏꯕ ꯊꯥꯡꯖꯝ ꯀꯨꯕꯦꯔꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯊꯧꯅꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯁꯪꯂꯦꯟ ꯂꯥꯛꯄ ꯑꯦꯜ ꯏꯅꯥꯎꯆꯥ, ꯅꯍꯥ ꯂꯥꯛꯄ ꯑꯦꯟ ꯌꯥꯏꯃ ꯑꯃꯗꯤ ꯀꯤꯌꯥꯔꯇꯦꯀꯔ ꯑꯔꯨꯟꯁꯨ ꯌꯥꯎꯈꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯃꯗꯤ ꯃꯄꯥꯔꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯅꯤꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯝꯂꯛꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗ MS ꯆꯥꯎꯕꯤ ꯁꯣꯃꯤꯜ ꯀꯝ ꯄ꯭ꯂꯥꯏ ꯐꯦꯛꯇꯔꯤꯒꯤ ꯂꯦꯕꯔꯁꯤꯡꯅ ꯂꯩꯕ ꯀꯥ 8ꯀꯤ ꯁꯪ ꯑꯃ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠꯇꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯕ ꯑꯃꯗꯒꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯗ ꯁꯥꯃꯨꯒꯤ ꯑꯦꯇꯦꯛꯇ ꯅꯨꯄꯤ ꯑꯃ ꯁꯤꯔꯦ꯫ ꯑꯁꯥꯝꯒꯤ ꯋꯦꯁ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯥꯃꯨꯒꯤ ꯑꯦꯇꯦꯛꯇ ꯆꯍꯤ 60 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯋꯦꯁ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯖꯤꯔꯤꯀꯦꯗꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯤꯡꯖꯨꯡ ꯂꯥꯡꯁꯥꯡ ꯈꯨꯟꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯥꯁꯥꯡ ꯀ꯭ꯔꯣꯄꯤ ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏ ꯃꯍꯥꯛ ꯅꯨꯄꯤ ꯀꯥꯡꯕꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯑꯃꯗꯒꯤ ꯍꯜꯂꯛꯄꯗ ꯍꯤꯡꯖꯨꯡ ꯂꯥꯡꯁꯥꯡ ꯈꯨꯟꯗ ꯁꯥꯃꯨ ꯂꯝꯁꯥ ꯀꯥꯡꯕꯨ ꯑꯃ ꯊꯦꯡꯅꯈꯤ꯫ ꯁꯥꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯀ꯭ꯔꯣꯄꯤ ꯈꯨꯗꯛꯇ ꯁꯤꯈꯤ, ꯑꯗꯨꯕꯨ ꯑꯇꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀ꯭ꯔꯣꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯣꯟ ꯁ꯭ꯇꯦꯠꯇ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯑꯥꯔꯇꯤꯂꯔꯤ ꯀꯥꯞꯁꯤꯟꯗꯨꯅ ꯃꯁꯨ ꯃꯥꯕꯦꯟ ꯍꯥꯠꯈ꯭ꯔꯦ꯫ ꯄꯦꯟꯋꯦꯟꯒꯣꯟ ꯇꯥꯎꯟꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 10,000 ꯔꯣꯝ ꯂꯥꯟꯖꯟꯅꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯣꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯚꯤꯂꯤꯟ ꯇꯥꯎꯟꯁꯤꯞꯀꯤ ꯈꯨꯡꯒꯪ ꯑꯃꯗ ꯑꯥꯔꯇꯤꯂꯔꯤ ꯀꯥꯞꯁꯤꯟꯗꯨꯅ ꯃꯁꯨ ꯃꯥꯕꯦꯟ ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯃꯤꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯄꯦꯟꯗꯣ ꯚꯤꯂꯦꯖ ꯃꯅꯥꯛꯇ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯂꯥꯏꯠ ꯏꯟꯐꯦꯟꯇ꯭ꯔꯤ ꯕꯠꯇꯥꯂꯤꯌꯟ 3ꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯆꯝꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯈꯤꯕꯅꯤ꯫ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯑꯗꯨꯅ ꯑꯂꯨꯏ ꯚꯤꯂꯦꯖꯇ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯇꯥꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ 58 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯁꯨ ꯑꯃ ꯈꯨꯗꯛꯇ ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯑꯇꯝꯅꯅ ꯀꯥꯞꯁꯤꯟꯗꯨꯅ ꯃꯁꯨ ꯃꯥꯕꯦꯟ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯇꯝꯊꯤꯅ ꯁꯣꯛꯂꯕ ꯅꯨꯄꯤ ꯑꯃꯁꯨ ꯚꯤꯂꯤꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯔꯤ꯫ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯆꯌꯣꯜ ꯑꯁꯤꯗ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯦꯞꯇꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯉꯟꯕꯗꯁꯨ ꯂꯥꯏꯠ ꯏꯟꯐꯦꯟꯇ꯭ꯔꯤ ꯕꯠꯇꯥꯂꯤꯌꯟ 3ꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯅꯨꯄꯥ 3 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔ ꯁꯣꯛꯍꯟꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔꯗꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 2ꯁꯨ ꯍꯥꯠꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯨꯟꯇꯥ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯔꯦꯁꯤꯁꯇꯦꯟꯁ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯞꯇꯅ ꯄꯦꯟꯋꯦꯒꯣꯟ ꯇꯥꯎꯟꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 10,000 ꯍꯦꯟꯅ ꯂꯥꯟꯖꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯇꯥꯎꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯡꯒꯪ 10 ꯅꯨꯡꯇꯤꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯥꯟꯖꯟꯅꯈꯤꯕꯅꯤ꯫ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤ 2,000 ꯔꯣꯝꯅ ꯄꯦꯟꯋꯦꯒꯣꯟ ꯇꯥꯎꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 6 ꯂꯣꯝ ꯂꯥꯞꯅ ꯂꯩꯕ ꯔꯦꯁꯤꯁꯇꯦꯟꯁ ꯐꯣꯔꯁꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯃꯕꯨ ꯂꯧꯁꯤꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯛꯂꯤ ꯍꯥꯏꯅꯁꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯁ꯭ꯇꯔꯛꯆꯔ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯇꯤꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯁ꯭ꯇꯔꯛꯆꯔ ꯑꯃꯠꯇꯒ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯇꯤꯝꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯊꯥꯗꯧ ꯏꯟꯄꯤꯗꯤ ꯊꯥꯗꯧ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯁꯤꯚꯤꯂꯤꯌꯟ ꯕꯣꯗꯤ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤꯗ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯌꯥꯎꯗꯦ꯫ ꯀꯤꯝꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯁ꯭ꯇꯔꯛꯆꯔꯒꯤ ꯂꯦꯚꯦꯜ ꯑꯃꯠꯇꯒ ꯇꯤꯝꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯎꯪꯈꯠꯅꯕꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯁꯦꯐꯇꯤ ꯑꯃꯁꯨꯡ
ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯕꯣꯗꯤꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯔꯛꯄꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ UNC ꯑꯃꯁꯨꯡ ꯀꯤꯝ ꯑꯅꯤꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯨꯟꯅ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯣꯔꯛꯄ ꯑꯗꯨꯕꯨꯗꯤ ꯇꯤꯝꯅ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥꯗꯧ ꯃꯤꯌꯥꯝꯗꯤ ꯌꯥꯝꯅ ꯗꯤꯁꯇꯤꯡ ꯑꯣꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅꯤ꯫ ꯊꯥꯗꯧꯒ ꯀꯨꯀꯤꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯊꯥꯗꯧꯅ ꯊꯥꯗꯧꯅꯤ ꯑꯗꯨꯒ ꯀꯨꯀꯤꯅ ꯀꯨꯀꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯕꯨ ꯀꯨꯀꯤ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯊꯥꯗꯧ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅꯁꯨ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯐꯥꯎꯕꯗ ꯇ꯭ꯔꯥꯏꯕꯦꯜ ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯐꯪꯁꯟ ꯇꯧꯕ ꯍꯧꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯜ ꯂꯝꯕꯨꯂꯦꯟꯗ ꯂꯩꯔꯤꯕ ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯁꯟ ꯇꯧꯕ ꯍꯧꯍꯟꯅꯕ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯊ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯂꯩꯉꯥꯛꯇ ꯃꯇꯝ ꯊꯥꯈ꯭ꯔꯦ꯫ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯊ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯉꯔꯥꯡ ꯒꯚꯔꯅꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁ, ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯝꯃꯤꯁꯟ ꯐꯣꯔ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯆꯤꯌꯔꯄꯔꯁꯟ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁꯀꯤ ꯗꯤꯔꯦꯛꯇꯔꯗ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯜ ꯂꯝꯕꯨꯂꯦꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯍꯥꯟꯅꯒꯨꯝ ꯐꯪꯁꯟ ꯇꯧꯕ ꯍꯧꯍꯟꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯑꯣꯜ ꯂꯝꯕꯨꯂꯦꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯑꯁꯤ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗ ꯃꯅꯤꯄꯨꯔꯗ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯔꯛꯄꯗꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯁꯤꯜꯂꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯅꯕ ꯂꯩꯉꯥꯛꯇ ꯀꯟꯅ ꯇꯛꯁꯤꯟꯕꯗꯒꯤ ꯃꯃꯥꯡ ꯆꯍꯤ 2025ꯒꯤ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯣꯁꯇꯦꯜ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯐꯪꯁꯟ ꯇꯧꯕ ꯍꯧꯍꯟꯕꯤꯅꯕ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯋꯨꯃꯟ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯔꯦꯛꯇꯔ, ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯣꯛꯇꯣꯕꯔ 19 ꯑꯃꯁꯨꯡ ꯗꯤꯁꯦꯝꯕꯔ 18ꯗ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯣꯁꯇꯦꯜ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯐꯪꯁꯟ ꯇꯧꯍꯟꯗꯅ ꯊꯝꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯃꯆꯥ ꯃꯍꯩꯔꯣꯏ ꯀꯌꯥ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯑꯊꯥꯞꯄ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯏꯝꯐꯥꯜꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯂꯩꯐꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯅꯕ ꯍꯥꯏꯗꯨꯅ ꯍꯣꯁꯇꯦꯜ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯤꯡ, ꯃꯃꯥ ꯃꯄꯥꯅ ꯏꯝꯐꯥꯜꯗ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯛꯄꯒꯤ ꯃꯊꯛꯇ ꯃꯆꯥꯁꯤꯡꯕꯨ ꯑꯁꯥꯟꯕ ꯕꯔꯥꯒꯤ ꯌꯨꯝꯗ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ-ꯊꯨꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ ꯍꯧꯒꯗꯧꯔꯕ ꯃꯔꯝꯅ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯃꯆꯥ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯊꯥꯞꯄ ꯃꯐꯝꯁꯤꯡꯗꯒꯤ ꯏꯝꯐꯥꯜꯗ ꯂꯥꯛꯅꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯇꯦꯜ ꯑꯁꯤ ꯃꯊꯧ ꯇꯧꯗꯅ ꯂꯩꯕ ꯑꯁꯤꯅ ꯑꯁꯥꯟꯕ ꯌꯨꯝꯗ ꯂꯩꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯕꯤꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯣꯁꯇꯦꯜ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯐꯪꯁꯟ ꯇꯧꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯊ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯤꯜꯂꯛꯂꯤ꯫ NPOꯅ ꯀꯥꯎꯟꯇꯔ ꯕꯟ ꯇꯧꯔꯛꯄꯗꯒꯤ ꯀꯣꯇꯨꯒꯤ ꯕꯟ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯊꯥ ꯑꯁꯤꯒꯤ 19ꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯇꯝ ꯀꯛꯇꯅ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (NPOꯅ) ꯈꯨꯗꯛꯇꯒꯤ ꯀꯥꯎꯟꯇꯔ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯀꯣꯇꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯈꯣꯏꯒꯤ ꯕꯟꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (NPOꯅ) ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ (UNC) ꯑꯃꯁꯨꯡ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝ ꯑꯅꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯏꯪ ꯇꯞꯅ ꯂꯩꯅꯕ ꯑꯃꯗꯤ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯗꯅꯕ ꯄꯨꯟꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯀꯣꯇꯨꯅ ꯃꯈꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯔꯤꯕ ꯕꯟꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯇꯅ ꯂꯩꯔꯤ꯫ ꯀꯣꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯑꯃꯗꯤ ꯐ꯭ꯂꯥꯏꯠꯀ ꯃꯔꯤ ꯂꯩꯅꯅ ꯊꯕꯛꯁꯤꯡꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯕꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯌꯥꯁꯤꯟꯅꯗꯨꯅ ꯏꯪ ꯇꯞꯅ ꯂꯩꯅꯕ ꯈꯪꯍꯟꯕ ꯂꯩꯔꯕꯁꯨ ꯀꯣꯇꯨꯅ ꯕꯟ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞ ꯊꯧꯑꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯄꯟꯕ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ NPOꯅ ꯈꯨꯗꯛꯇꯒꯤ ꯕꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯥꯎꯟꯇꯔ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯐꯇꯤ, ꯗꯤꯒꯅꯤꯇꯤ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯑꯄꯟꯕ ꯄꯤꯔꯛꯂꯤꯕ ꯑꯁꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ NPOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯗ ꯇꯛꯁꯤꯟꯈꯤ꯫ ꯑꯃꯔꯣꯝꯗ NPOꯅ ꯀꯥꯎꯟꯇꯔ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯆꯦꯔꯣꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯇꯝ ꯀꯛꯇꯅ ꯆꯪꯁꯤꯜꯂꯝꯕ ꯕꯟꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ZUF ꯑꯦꯁꯀꯥꯝꯁꯣꯟ ꯒ꯭ꯔꯨꯞꯅ ꯊꯥ ꯑꯁꯤꯒꯤ 19ꯇ ꯀꯦꯁ ꯆꯣꯡꯂꯨꯡ ꯚꯤꯂꯦꯖ ꯄꯥꯔꯠ 2 ꯃꯩ ꯊꯥꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ (UNC) ꯑꯃꯁꯨꯡ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝ ꯑꯅꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯌꯥꯕ ꯊꯕꯛ ꯇꯧꯗꯅꯕ ꯑꯃꯗꯤ ꯏꯪ ꯇꯞꯅ ꯂꯩꯅꯕ ꯄꯨꯟꯅ ꯆꯦꯔꯣꯜ ꯑꯃ
थोखिबा अदुगी मातुंग बनगी खोंजंग असे हंदोकनबा फिरेप लौरकपनि हाइना कोतुगी माइकेदगी फोंदोरकले।